다른 답이 낭수 없니? 그놈이 또 끼리 말해 이거 아이 돈 뭐야 봐. 라라라라 낭 따오 어제 메디아다 구차래 아이 퇴마나. 어제 낭까리기나 까리도 보이다 아이 돈 가도 따오 해봐 잡을 수 없거든. 김야도 너무 하더니 폰도 못 시키니. 따오 civilization 자타링아이다 거기 ꯌꯥꯝ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯈꯔꯒ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯏꯅꯥꯎ ꯑꯥꯔꯁꯤ ꯃꯉꯥꯡꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯈꯤꯇꯪ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯉꯁꯤꯁꯤ ꯏꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯆꯕꯅꯤ ꯑꯩ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯄ꯭ꯔꯤꯟꯠ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯆꯕꯅꯤ ꯃꯥꯒꯤꯁꯨ ꯄꯥꯎꯗꯤ ꯇꯥꯔꯒ ꯍꯦꯛ ꯂꯥꯛ ꯉꯝꯈꯤꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯥꯒꯤ ꯑꯩꯉꯣꯟꯗ ꯀꯃꯤꯠꯃꯦꯟ ꯈꯔ ꯄꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯣꯛꯄꯗ ꯆꯪꯈꯤꯕ ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯑꯃ ꯀꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯍꯟꯖꯟꯅꯤꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯔꯨꯇꯤꯟ ꯑꯣꯏꯅ ꯁꯨꯝ ꯑꯉꯝꯕ ꯈꯔ ꯀꯩꯅꯣꯗ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅꯁꯨ ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯔꯨꯇꯤꯟ ꯑꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩ ꯑꯅꯥꯕ ꯍꯪꯕ ꯆꯠꯅꯤꯡꯉꯤ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅꯁꯨ ꯈꯤꯇꯪ ꯀꯃꯤꯠꯃꯦꯟ ꯇꯧꯕꯤꯈꯤ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯀꯥꯈꯤꯕꯒꯤ ꯑꯅꯥꯕ ꯆꯪꯕꯒꯤ ꯑꯇꯩ ꯈꯔ ꯍꯥꯏꯅ 64,000ꯒꯨꯝꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯔꯨꯞ ꯄꯔꯁꯟꯗꯒ ꯐꯥꯎꯅꯕꯗ ꯍꯥꯏꯅ ꯑꯩ ꯃꯗꯨ ꯄꯟꯖꯕꯗ ꯑꯣꯅꯔꯦꯕꯜ ꯁꯦꯝꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯃꯤꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯗꯨ ꯄꯤꯊꯣꯛꯐꯝ ꯊꯣꯛꯏ ꯑꯗꯨ ꯄꯤꯊꯣꯛꯑꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯅ ꯑꯩ ꯃꯗꯨꯃꯁꯨ ꯑꯩ 64,000 ꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯃꯥꯏꯟ ꯑꯦꯁꯣꯔ ꯇꯧꯔꯝꯕꯗ ꯑꯗꯨꯃꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯁꯤꯃꯒ ꯊꯝꯖꯔꯝꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯁꯤꯃꯥꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯍꯥꯟꯅꯁꯨ ꯇꯧꯔ ꯂꯥꯛꯄꯤꯔꯤ ꯑꯗꯨ ꯌꯥꯝ ꯍꯦꯟꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯇꯨꯅ ꯉꯁꯤ ꯄ꯭ꯔꯤꯟꯠ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯅ ꯑꯩ ꯍꯟꯖꯤꯟ ꯄꯟꯖꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯔꯛꯅꯕ ꯆꯥꯎꯈꯠꯄ ꯂꯝꯕꯤ ꯑꯃꯗ ꯄꯨꯔꯛꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯡꯕꯨ ꯑꯃꯗ ꯂꯦꯞꯅ ꯍꯣꯠꯅꯔꯤꯁꯤꯗ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯁꯤꯝꯇꯪ ꯊꯝꯖꯒꯦ